Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Security Force na rise asigi tongan mamafamsingda thiyumbagi thabak chathari lalobasing amadi kujukulai kya fagatle digitization amasung artificial intelligence asi mahi masing tambagi curriculum da saruk ama oiragani haina kendra gi shiksha mantri dharmendra pradhan phongdokre amasung rashtrapati Draupadi Murmu na hari All India Institute of Speech and Hearing na anowa wakalon amasung technology putoktuna pau phogdok phasing tawbada mayoknariba khudong chadabasing ko annaba honagadabane Security Force na rise asigi tongan mamafamsingda thiyumbagi thabak makhatana chathari Police Control Room gi paun hai Manipur Police ki kangbo amana haukiba nomaijing numita Kaisal Village Organization haiba kanglup amagi mioi mari phagaki makoi anyada ba mongda khulai putok pusin tawbada chenaba mioi singni hari makoi digi yamlaba khuju khulai kya phagat pangamki phagalaba khulai sing adugi manungda AK rifle ani AK gatak rifle ani insas rifle ama 7.62 mm gi SLR ahum 9mm carbine ani .303 rifle mari defective 9mm pistol ama 7.56 mm gi insas rifle ani nongoi maru lising ama hena pokhai ba polom sing amadi atei polom kya fagal le hari Amarom da miyam degi nam haduna sen khai tungkhai tawba amasung ainiya da thabak sing chatharpa mioi sing phagat pagi thabak su leptana chathari Security Force kangbo amana ngarang Imphal Izila gi Gaurnagar area digi pripak ki mioi ama phagaki numit asimakta da Manipur Police ki kangbo amana Imphal Izila gi manung chana leiba Iranpham thongkhong dagi KCP Noyen gi mioi amasu phaki makhata na numit asimakta da Security Force kangbo amana Lilong hangam thabi dagi nisa gi polom singaloina mioi ani phagat ki makoi ani dagi kilogram ahum rongi methamphetamine WY tablet sale oina lupa lakh ani lising mari chanipan mobile phone ya taruk yauna atei polam sing phagakhi haukiban nomaijing numita Manipur Police ki kangbo amana Kaksing jila gi manung chana leiba Buffalo Farm dagi DIC liquor liter chani humpuronga korana mioi anisu phagakhi hari Laibaki atay mapamsing da pangthok na bagong Manipur su humputaruk suba Indian Oil Day gi thorong ngarang pangthokre Imphal East ki Brahmapur Khongman Mangjil da leiba RBD Indian Service da numit asi fueling India's sustainable future haiba hiram da pangthokki thoromadu da wangang bada RBD Indian Service ki proprietor Gurumayum Robindro Sharman hai Indian Oil Corporation ki pautang matungina LPG consumer singna seasonariba gas ki hose pipe sing sahi mangabu surubadi sungsoi soidana sindokadabani None jilagi Rengpang stream oil pump manaktagi Duidai Pango stream phawagi kilometer ani makhairom sangba lambi asi pakthokpaga mari lenana yum kai solaba imung manungi mioi singna makhoigi pifam thokpa ketri puron pibidana leiriba asigi matangda ngarang miamgi oiba wakat khongchat ama Rengpang oil pump manakta pangthokre Lambi pakthokpa asina imung humpuripan hena sole wakat khongchat aduda saruk yakiba mioi singna matik chaba survey tawdana lam khopsin ba yaroi pitokpam thokpa ketri puron sing athuba matamda pitokpiyu haiba play card sing paiki None jila da leiriba micro small amasung medium enterprises singbu hena mapangal kangkhananaba amasung sarkar na pitariba khudong chaba kaya phanganabagi pandamda awareness program kam udyam registration drive haiba thorama mangarang jila asiki longmai bazar leiba community hall da pangthokre thoramasi raising and accelerating MSME performance RAM scheme gi makhada pangthokpani tabiriba pawasi Akasbani Imphal degini Digitization amasung artificial intelligence asi mai masing tambagi curriculum gi saruk ama oiragani haina kendra gi shiksha mantri Dharmendra Pradhan na phongdokre National Council of Educational Research and Training NCERT linka ki bagi humpu manga suba kumon thorom da saruk yabaga loinana mantri na lebak sinba thungbada magul leiba shiksha amasung curriculum sengatnaba thoranga loinana PME Vidya mobile application amasung Diksha 2.0 hokdokki Samriddhi Bharat lisingani niputare phawagi manungda sengkotnaba pandam thamliba asi mahiroi singbu anowa wakalon sing puthoknaba pungning thogotlaba matamdada oithokpa ngamgani haina Sri Dharmendra Pradhan phongdokki All India Institute of Speech and Hearing na anowa wakalon puthoktuna amasung technology hena fagaranduna pau phawdok phawjin tawbada mayoknariba khudong chadaba sing ko hanaba honagadabani haina Rashtrapati Draupadi Murmu na phongdokre
Karnataki Mysuru All India Institute of Speech and Hearing gi Diamond Jubilee gi thorom da wangang bada Rashtrapati na speech language pathology amasung taba watpa gi khudong chaba sadaba hiram sing ko na ba research institution sing startup amasung institute asigi hanagi mahiroi singa punna thabak tawmina duna samasya asi kokna ba hona gadabani haiki taba watpa amasung wangang ba ngamdaba singi damak jati gi oiba policy ama semna ba hona bada institute asina chawrba thogdang logodabani haina Rashtrapati na pongdoki cochlear implant treatment gi matang da Bharat asi marom dom lepchaba ngamba lebak ama ohenaba punna honar minasi haina mahangna pongdoki राष्ट्रपति ने हाई आज टेक्नोलॉजी हर क्षेत्र में महत्वपूर्ण भूमिका निभा रही है। स्पीच एंड हियरिंग से जुड़ी दिव्यांगताओं को दूर करने में भी लेटेस्ट टेक्नोलॉजीज का प्रयास अत्यंत सहायक सिद्ध होगा, लेकिन लेटेस्ट टेक्नोलॉजीज और डिवाइसेस आम लोगों तक पहुंचे, इसके लिए देश में उनका विकास और निर्माण जरूरी है। उदाहरण के लिए कोक्लियर इम्प्लांट जैसे उपकरण कम खर्चों में उपलब्ध हो, इसके लिए आवश्यक है कि इनके निर्माण में हमें आत्मनिर्भर बने। प्रधानमंत्री नरेंद्र मोदी ने ngasi ayuk Nai Delhi da Semicon India lising ani kun manga hawdolagani numit humni chathagadaba mifam asi Nai Delhi gi yaso bhumi da pangtokani mifam asi gi maroiba pandam di Bharat da hena magul leiba kuina chatkadaba amasung hena chokotpa semiconductor ecosystem ama lehenaba gi damaktani mifam aduda प्रधानमंत्री na hayeng CEO singi round table mifam da su saruk yagani mifam asda lebak nipunipangi mihut lising ani changwarom na saruk yagani ngasi phongba pausi singi maroi pau singi dama hojik Naorem Victor leire Victor Thagachari Rajesh Speaker Satya Bartana Governor Unakhiba Thadau NP Manipurna Bharat Sarkar amadi Kuki militant single lainaba su agreement handokadabani haina taksin khiba amasung Pradhan Mantri Narendra Modi Manipur da soidana laklagani haiba pausingna ngasi fongnariba pauchi ayambagi maroiba pausing oiri Speaker Satya Bartana Governor Unakhiba anauba popular government ama formation taubagira Santi Hanjendragadi Manipur da Prime Minister Narendra Modi lakningdri haiba pau naharol gi thaudang pauche gi ahanba headline tauri pawasimak morning bell gi su ahanba headline tauri pawasiga mari lainana Prime Minister September 16 da lakadauri Governor na Speaker TH Satya Barta Unakre hayeng Delhi da Kuki singa wari sanagadauri haiba pawasina poknafam pauche gi ahanba headline tauri Sanalaibak pauche da thadau phurupu otlibasi tokhandrabadi thadau su khulai pairak payai Kuki militant singa lainaba su agreement khudakta handokadabani haina haiba thadau inpi gi wafam ahanba headline tauri pawasimak People's Chronicle da su ahanba headline tauri amaromda su gi makhada lairiba Kuki militant singna Manipur da English ani kunhumdoi gi May 3 dagi hawrakiba irang asi thokhanbani haina thadau inpi Manipur na thamkiba wafam Shanghai Express English edition gi ahanba headline tauri Manipur University ki Psychology Department matik charibra specialized program ani khaktamak hanglibasi Manipur da oza oibinaba leitrabra department asina subject makhal suna hangdabadagi tamningba mahairoi kaya ningba kaire haiba pau huyenlan pau gi ahanba headline tauri Afghanistan da magnitude taruk yauna yuha hakre chanipan hena sire lising ani chanipan hena sokle haiba pau Shanghai Express Manipuri edition gi ani sub headline tauri People's Progressive Alliance Manipurna Gwaltabi Inquiry Report thado pinaba amasung National Highway sing da tek takaidana chathok sasin tawba yahannabaga mari leinana Governor Ajay Kumar Bhala da memorandum pisin kre haiba paw amasu People's Chronicle gi ahan balamai da fongli Kuki Su Group amadi MHA gi marakta nauna su agreement khuyek pinaraba yana leire haiba paw naharol gi thaudangi ani sub headline tawri Mahiroi singna PUCL ki report mai thaduna khongjang changsin kre haiba paw sanalaiba ki ani sub headline tawri Churachandpur natraga Imphal khakta gi oiba khongchat ama lakpinaba World Maitai Council na Pradhan Mantri Narendra Modi da taksin khibagi paw gan female gi ahanba headline tawri September thagi oina napsagi cheng Tamenglong miyam da ngasi fangalagani haiba paw Tamenglong Times ki ahanba headline tawri The Cham Pauche da Maitai CSO singna thadau luchingba ama tamthina hatkiba bu yaningdaba phongdokhibagi paw ahanba headline tawri Rajesh Thagachari Victor aroibada maroiba pau security force na raija sigi tongan tongan mafam singda thi humgi thabak chathari lalobusing amadi khujuklai kya fagatle
Digitization amasung artificial intelligence asi mai masing tambagi curriculum gi saruk ama oiragani haina Kendra gi Shiksha Mantri Dharmendra Pradhan na phongdokre amasung Rashtrapati Draupadi Murmu na hari All India Institute of Speech and Hearing na anoba wakalon amasung technology putoktuna pau phatok phajing tobada mayok nariba khudong chada basing ko honba honagadabani pau loijare.